ꯇꯣꯝꯕ ꯃꯥꯏꯃꯨ ꯕꯣꯆꯥ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯃꯈꯣꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯗ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯄꯨꯜꯂꯒ ꯀꯩꯅꯣꯝꯃ ꯆꯥꯁꯦ ꯍꯥꯏꯅꯔꯦ ꯕꯣꯆꯥꯒ ꯃꯥꯏꯃꯨꯒꯅ ꯇꯣꯝꯕꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯕꯣꯆꯥꯅ ꯇꯣꯝꯕ ꯇꯣꯝꯕ ꯍꯥꯏꯗꯨꯅ ꯀꯧꯗꯅ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯇꯣꯝꯕꯅ ꯚꯥꯏ ꯑꯩ ꯏꯃꯨꯡꯗ ꯂꯩꯌꯦ ꯚꯥꯏ ꯆꯪꯂꯛꯑꯣ ꯃꯈꯣꯏ ꯑꯅꯤꯅ ꯆꯪꯂꯛꯄꯗ ꯇꯣꯝꯕꯗꯨ ꯒꯦꯝ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯃꯥꯏꯃꯨ ꯚꯥꯏ ꯀꯩꯅꯣ ꯉꯁꯥꯏꯅ ꯍꯥꯏꯅꯈ꯭ꯔꯕꯗꯣ ꯅꯪ ꯀꯩꯗꯧ ꯂꯩꯔꯤꯅꯣꯕ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯚꯥꯏ ꯌꯥꯗ ꯇꯧꯔꯤꯅꯤ ꯒꯦꯝꯁꯦ ꯉꯁꯥꯏꯗꯒꯤ ꯄꯣꯔꯒ ꯂꯩꯔꯤꯕ ꯑꯗꯨꯒꯤꯅꯤ ꯕꯣꯆꯥꯅ ꯑꯗꯣ ꯂꯣꯏꯁꯤꯜꯂꯣ ꯌꯥꯔꯦ ꯊꯪꯅꯕ ꯀꯥꯗꯒꯤ ꯇꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯂꯩꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯅꯣꯏꯕꯨ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣꯅꯦ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯑꯃ ꯃꯊꯦꯡꯗ ꯌꯥꯝ ꯆꯠꯊꯣꯛꯀꯅꯨꯀꯣ ꯃꯥꯏꯃꯨꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ ꯁꯨꯝ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯀꯩꯅꯣꯝꯃ ꯆꯥꯁꯦ ꯍꯥꯏꯅꯕꯅꯤꯗ ꯇꯣꯝꯕꯅ ꯏꯃꯥ ꯀꯔꯤꯝꯇ ꯇꯧꯔꯣꯏꯌꯦ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯇꯤꯟꯅꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯕꯦꯂꯩꯅ ꯍꯦ ꯂꯥꯏ ꯇꯤꯟ ꯊꯥꯖꯗꯕꯁꯦ ꯐꯠꯇꯦꯀꯣ ꯅꯣꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯗꯤꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ ꯇꯣꯝꯕꯅ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯄꯨꯡꯉꯥꯡꯗꯤ ꯉꯥꯡꯉꯗꯅ ꯇꯣꯛꯑꯣ ꯌꯥꯔꯦ ꯚꯥꯏ ꯑꯩꯈꯣꯏ ꯃꯥꯁꯤ ꯌꯥꯝ ꯉꯥꯡꯗꯧꯔꯦ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯦ ꯏꯃꯨꯡꯗ ꯇꯣꯝꯕꯒꯤ ꯃꯃꯥꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯇꯣꯝꯕ ꯊꯦꯡꯅ ꯍꯟꯖꯜꯂꯛꯀꯅꯨꯀꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯣꯛꯂꯛꯏ ꯃꯥꯏꯃꯨꯅ ꯚꯥꯏ ꯌꯦꯟ ꯆꯥꯁꯤꯔꯥ ꯀꯩ ꯆꯥꯁꯤꯒꯦ ꯕꯣꯆꯥꯅ ꯚꯥꯏ ꯌꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯁꯤꯗ ꯇꯣꯝꯕꯅ ꯑꯃꯨꯛ ꯚꯥꯏ ꯑꯗꯨꯗꯤ ꯌꯦꯟꯗꯣ ꯄꯥꯡꯒꯩꯗꯒꯤ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯦꯟ ꯂꯩꯕ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯆꯥꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯔꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯛꯅꯕ ꯌꯨ ꯕꯣꯇꯜ ꯑꯃꯁꯨ ꯂꯩꯔꯛꯏ ꯕꯣꯆꯥꯅ ꯚꯥꯏ ꯑꯩꯈꯣꯏꯁꯦ ꯂꯩꯕ ꯌꯥꯕꯗꯤ ꯂꯩꯔꯛꯂꯦ ꯑꯗꯣ ꯆꯥꯛ ꯆꯥꯕꯁꯦ ꯀꯗꯥꯏꯗ ꯆꯥꯁꯦ ꯍꯥꯏꯅꯣ ꯇꯣꯝꯕꯅ ꯈꯨꯝꯂꯛꯏ ꯚꯥꯏ ꯃꯣꯏꯒꯤ ꯁꯣꯔꯥꯃꯅꯤ ꯍꯣꯏꯒꯤꯗ ꯂꯧꯕꯨꯛ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯆꯥꯔꯁꯦ ꯃꯥꯏꯃꯨꯅ ꯀꯩꯅꯣ ꯃꯣꯏ ꯃꯅꯤꯡꯗꯨꯗꯤ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯕꯅꯤ ꯚꯥꯏ ꯕꯣꯆꯥꯅ ꯀꯥꯏꯗꯤ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯅꯣ ꯚꯥꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯚꯥꯏ ꯆꯠꯁꯤꯜꯂꯛꯑꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯁꯣꯔꯥꯝ ꯃꯅꯤꯡꯒꯤ ꯂꯧꯕꯨꯛ ꯑꯣꯏ ꯄꯥꯠ ꯑꯣꯏ ꯇꯧꯕꯗꯨꯗ ꯂꯥꯛꯂꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯆꯥꯛ ꯆꯥꯒꯗꯕ ꯖꯒꯥꯗꯨ ꯌꯧꯔꯦ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯕꯣꯆꯥꯅ ꯁꯦꯝꯕ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯏꯅ ꯆꯥꯒꯗꯧꯔꯤꯕ ꯖꯒꯥꯗꯨ ꯁꯣꯔꯥꯝ ꯃꯅꯤꯡꯒꯤ ꯋꯥꯄꯜꯒꯁꯨ ꯅꯛꯅꯔꯦ ꯃꯈꯣꯏ ꯋꯥꯄꯜꯗꯒꯤ ꯃꯅꯥꯛꯇꯁꯨ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯃꯁꯨ ꯍꯧꯔꯤ ꯖꯒꯥꯗꯨ ꯌꯧꯔꯛꯄꯗ ꯃꯥꯏꯃꯨꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯖꯗꯦ ꯃꯁꯥꯗꯨ ꯇꯨ ꯆꯨꯡꯉꯤ ꯃꯥꯏꯃꯨꯅ ꯚꯥꯏ ꯑꯩ ꯖꯒꯥꯁꯦ ꯏꯍꯩ ꯍꯩꯅꯗꯦꯗ ꯚꯥꯏ ꯇꯣꯝꯕꯅ ꯚꯥꯏ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯔꯣꯏꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯌꯦꯟ ꯊꯣꯡꯕꯒꯤ ꯇꯤꯜꯍꯧ ꯆꯅꯝꯗꯨ ꯉꯧꯕ ꯍꯧꯔꯛꯄꯗ ꯁꯣꯔꯥꯝ ꯃꯅꯤꯡꯗ ꯑꯗꯨꯝ ꯊꯣꯛꯑꯦ ꯍꯥꯏꯕ ꯃꯪꯒꯤ ꯄꯥꯝꯕꯤꯗꯨꯗ ꯉꯁꯥꯏꯗꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯅ ꯃꯅꯝ ꯇꯥꯕꯗꯒꯤ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯂꯒ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯅ ꯍꯩ ꯀꯗꯥꯏꯗꯅꯣ ꯆꯤꯛꯀꯟ ꯊꯣꯡꯕ ꯃꯅꯝ ꯅꯝꯃꯤꯁꯤꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯒ ꯃꯅꯝ ꯁꯨꯠ ꯅꯝꯂꯒ ꯊꯤꯔꯛꯏ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯅ ꯁꯨꯝ ꯊꯤꯔꯛꯄꯗ ꯎꯔꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯡꯕ ꯊꯥꯛꯄ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯑꯣ ꯁꯤꯗ ꯂꯩꯔꯦꯗꯅ ꯑꯩꯅ ꯉꯁꯥꯏꯈꯩ ꯅꯥꯇꯣꯟ ꯊꯥꯡꯒꯠꯇꯨꯅ ꯊꯤꯔꯤꯕꯁꯦ ꯈꯪꯅꯤ ꯅꯨꯡꯉꯥꯏꯅꯤ ꯅꯣꯏ ꯂꯩꯔꯝꯃꯣ ꯍꯥꯏꯔꯒ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨ ꯃꯈꯣꯡꯒꯗꯨ ꯁꯦꯛꯇꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯝꯅ ꯂꯥꯛꯏ ꯇꯟꯖꯥꯗꯨꯗ ꯃꯥꯏꯃꯨꯅ ꯚꯥꯏ ꯂꯣꯏꯔꯗꯤ ꯈꯔ ꯈꯨꯊꯔꯛꯑꯣ ꯆꯥꯕ ꯍꯧꯔꯁꯤ ꯇꯣꯝꯕꯅ ꯍꯣꯏꯁꯦ ꯍꯧꯔꯁꯦ ꯚꯥꯏ ꯃꯥꯏꯃꯨꯁꯦ ꯌꯥꯝ ꯀꯤꯔ ꯃꯥꯜꯂꯦ ꯈꯔ ꯄꯤꯊꯛꯈ꯭ꯔꯁꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯃ ꯍꯥꯏꯔꯒ ꯇꯣꯝꯕꯅ ꯃꯈꯣꯏ ꯌꯨ ꯊꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯅ
ꯕꯣꯆꯥꯅ ꯃꯈꯣꯏꯅ ꯆꯥꯅꯕꯗꯨ ꯀꯟꯅ ꯀꯣꯊꯔꯤ ꯕꯣꯆꯥꯅ ꯚꯥꯏ ꯁꯤꯅ ꯌꯥꯔꯅꯤꯅ ꯚꯥꯏ ꯑꯇꯩꯁꯦ ꯃꯍꯤ ꯍꯥꯞꯂꯒꯦꯀꯣ ꯚꯥꯏ ꯇꯣꯝꯕꯅ ꯚꯥꯏ ꯅꯪꯅ ꯐꯅꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯚꯥꯏ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯥꯅꯕꯗꯨ ꯀꯣꯊꯔꯛꯄꯗꯨꯒ ꯌꯨꯗꯨ ꯊꯛꯄ ꯍꯧꯔꯦ ꯃꯥꯏꯃꯨꯗꯨ ꯌꯨꯗꯨ ꯄꯦꯛ ꯑꯅꯤꯃꯨꯛ ꯊꯛꯈꯤꯕꯗꯒꯤ ꯋꯥ ꯆꯥꯎꯅ ꯉꯥꯡꯕ ꯍꯧꯔꯛꯏ ꯃꯥꯏꯃꯨ ꯅꯋꯥ ꯂꯧꯗꯦ ꯚꯨꯠ ꯀꯥꯏꯅ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯊꯣꯛꯂꯛꯑꯣ ꯃꯥꯏꯃꯨ ꯍꯣꯏꯒꯤ ꯃꯥꯡꯗ ꯂꯥꯛꯑꯣ ꯅꯩꯒꯦ ꯍꯥꯏꯔꯒ ꯀꯣꯏꯂꯥꯎ ꯂꯥꯎꯏ ꯌꯨꯒꯤ ꯅꯤꯁꯥꯁꯨ ꯀꯟꯅ ꯄꯥꯜꯂꯛꯂꯦ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯅ ꯃꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯄꯗ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯅ ꯍꯥꯏ ꯌꯨꯒꯁꯨ ꯊꯛꯂꯤꯅꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯁꯛ ꯑꯁꯨꯛ ꯊꯤꯕ ꯅꯨꯄꯥꯁꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯁꯦ ꯀꯩꯅꯣ ꯃꯁꯤ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯍꯟꯒꯦ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯗꯤ ꯎꯕꯨ ꯎꯔꯨꯗꯦ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯕꯣꯏꯆꯥꯗꯨ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯅ ꯕꯣꯏꯆꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯈ꯭ꯔꯦ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯅ ꯃꯃꯣꯟ ꯅꯣꯛꯆꯩ ꯍꯩꯃꯥ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝ ꯉꯥꯎꯖꯩꯌꯦ ꯃꯣꯏꯒꯤ ꯀꯥꯏꯀꯨ ꯒꯣꯀꯨꯜ ꯀꯆꯥ ꯑꯁꯤꯗꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯨꯁꯨ ꯊꯛꯄ ꯌꯥꯕ ꯊꯛꯂꯦ ꯑꯗꯨꯒ ꯇꯣꯝꯕꯗꯤ ꯉꯥꯎꯗꯅ ꯐꯝꯂꯝꯕꯗꯒꯤ ꯇꯨꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯏꯃꯨꯒ ꯕꯣꯆꯥꯒꯗꯤ ꯋꯥꯔꯤ ꯁꯥꯔꯤ ꯀꯟꯅ ꯃꯥꯏꯃꯨꯗꯤ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯦ ꯁ꯭ꯋꯥꯏꯁꯦ ꯕꯨꯠꯀꯗꯣ ꯂꯩꯕ꯭ꯔꯣ ꯊꯣꯛꯂꯛꯑꯣ ꯂꯩꯔꯗꯤ ꯊꯣꯛꯂꯛꯑꯣ ꯑꯗꯨꯒ ꯑꯩ ꯌꯨꯝ ꯐꯥꯎꯗ ꯊꯤꯟꯕꯤꯔꯝꯃꯣ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕ ꯂꯩꯔꯗꯤ ꯊꯣꯛꯄꯤꯔꯛꯑꯣ ꯃꯥꯏꯃꯨ ꯍꯣꯏꯅ ꯉꯥꯏꯖꯔꯦ ꯃꯥꯏꯃꯨꯗꯨ ꯌꯨꯁꯨ ꯀꯟꯅ ꯉꯥꯎꯔꯕꯅꯤ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯅ ꯃꯁꯤꯒꯤ ꯎꯇꯤꯟ ꯃꯥꯟꯕꯁꯤ ꯋꯥ ꯃꯌꯥꯝ ꯉꯥꯡꯗꯧꯔꯤ ꯃꯁꯤ ꯊꯤꯛ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯑꯃꯁꯤꯗꯤ ꯀꯔꯤꯝꯇ ꯇꯧꯕꯤꯔꯔꯣꯏꯒꯦ ꯑꯁꯤꯃꯗꯤ ꯑꯩꯒꯤ ꯃꯣꯏ ꯑꯦꯂꯤꯁꯅꯒ ꯍꯥꯏꯕ ꯀ꯭ꯔꯥꯁꯀ ꯍꯥꯏꯅꯕꯗꯣ ꯑꯁꯤ ꯑꯩꯒꯤ ꯀ꯭ꯔꯥꯁꯅꯤ ꯍꯥꯏꯔꯒ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨ ꯃꯇꯣꯟꯗ ꯅꯣꯛꯏ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯅ ꯅꯣꯛꯄ ꯇꯥꯕꯗ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯑꯅꯤꯗꯨ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯅꯩ ꯃꯥꯏꯃꯨꯅ ꯚꯥꯏ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯣꯛꯂꯤꯗꯣ ꯇꯥꯍꯧꯕ꯭ꯔꯥ ꯕꯣꯏꯆꯥꯅ ꯇꯥꯍꯧꯋꯦ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯃꯣꯏꯒꯤ ꯁꯣꯔꯥ ꯃꯅꯤꯡꯗ ꯊꯣꯛꯄ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯣ ꯑꯣꯏꯖꯥꯠꯂꯣ ꯃꯥꯏꯃꯨꯅ ꯑꯃꯨꯛ ꯚꯥꯏ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯍꯥꯏꯔꯒ ꯃꯥꯏꯃꯨꯗꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠ ꯐꯥꯎꯔꯝꯃꯤ ꯉꯁꯥꯏꯈꯩ ꯃꯥꯏꯃꯨꯗꯨ ꯋꯥ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯡꯂꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯕꯣꯆꯥꯅ ꯚꯥꯏ ꯇꯣꯝꯕꯗꯤ ꯇꯨꯝꯊꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯛꯂꯤꯗꯣ ꯀꯅꯥꯅꯣ ꯑꯁꯥꯏꯐꯥꯎ ꯆꯠꯂꯒ ꯌꯦꯡꯁꯤꯔꯥ ꯃꯥꯏꯃꯨꯅ ꯑꯩ ꯉꯝꯃꯣꯏ ꯚꯥꯏ ꯑꯩ ꯉꯝꯃꯣꯏꯀꯣ ꯍꯥꯏꯔꯒ ꯃꯥꯏꯃꯨꯗꯨ ꯅꯤꯁꯥꯒꯤ ꯃꯌꯥꯏꯒ ꯂꯣꯏꯅ ꯍꯜꯂꯒ ꯃꯁꯥꯗ ꯅꯤꯛꯂꯛꯏ ꯕꯣꯆꯥꯅ ꯅꯝꯗꯅ ꯌꯦꯡꯂꯨꯁꯤ ꯍꯥꯏꯅ ꯃꯥꯏꯃꯨꯕꯨ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯔꯛꯏ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯈꯪꯅꯤ ꯉꯁꯤꯗꯤ ꯕꯨꯠ ꯁꯣꯏꯅꯥꯏꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯅꯣꯏ ꯍꯥꯏꯔꯒ ꯀꯟꯅ ꯅꯣꯛꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯣꯛꯂꯤꯕ ꯃꯥꯏꯀꯩꯗꯨ ꯊꯤꯗꯨꯅ ꯂꯥꯛꯏ ꯃꯥꯏꯃꯨꯅ ꯚꯥꯏ ꯑꯩ ꯌꯥꯝ ꯀꯤꯖꯔꯦ ꯍꯥꯏꯕꯅꯤ ꯚꯥꯏ ꯆꯠꯂꯁꯤꯕ
ตัวมาเช่หงดูละใช่หรอบ่จ้านะใครชื่อตัวริมินังบ่อาชีพพวกที่ยิงลูสิบ่ละโอบะบายให้ดูนะไม่มูบูจริงดูนะปูระกันไล่มาคุยอันนี้นะสมทีรักปะตาสุรามันิงกีว่าปัลเลยบะมานักตามังกีฮบุติกิมาปายรกเลยบ่จ้าสูกีดับดินัตเตอดบูกีดับสารกะไม่มูบูจริงดูนะปูรักลีบันมาคุยอันนี้นะเฮกยอรปะกะอูเรมังกีปั๊มบิดุกิมานักตานุปีอามาพัมดูนะเลยบะดอบ่จ้านะบายอาจจะพัมลีบันนุปีเซนัทรบายไม่มูนะใครโนบายไอ้ที่อูดีบ่จ้านะดูอาศัยมวยสรังกี้มังกี้มาคงจะพัมลิเซอูดโรลาโอจังเลยก็ยิงเซไฮระกะอันนี้ดูจังเลยอันนี้ดูยุโรปกะบุตรช่วยนายบิดูนะฟัดเล่าในเลยทุรปดาไม่มูดีขังเปรกขังอดูบูมานะขังละบสูบ่จ้าที่ขังดีเลยดีบบุตรนุปีสิดีไม่มูกีมิตนะมามิตนามาจงถูกละกะทรักทักยาละกะมาคงกระดูตัดตัวยี่ยาละกะเลยบ่อินอุหลีอดูกะบ่จ้ากีมิตนะมาสักมาตัวยามนะพัจบีชมาบิจูตะกี้เห็นนะพัจบีอามาอุยนะอุหลีไม่มูดีบุตรช่วยนายบิดูกีฟิวมดูอุบดามาซากระดันนิกเลยปักขัดไปเห็นมันดนะวันเผาบุตรเฉลยมาเดอดูบูบ่จ้าที่เกมจะโตตะไคอดมมามิดกับกุบตะไคบุตรช่วยนายบิดูได้ยิงเลยบ่จ้านะไม่มูดียิงหลักปะดาไม่มูดีมาซาดนิกละกันเลยรำบัดดายิงเลยบ่จ้านะใครโนไม่มูนั่งเล่นตัวริตัวน่าซากันนิกละดนะมันนำสินะก็ได้ดีโนบายนั่งวันตกเสลบกันโนมันนำสิวะตันจารุดาบุตรช่วยนายบิดูนะบ่จ้ากินักตาสมจังสิเลยไม่มูนะบุตรช่วยนายบิดูนะจังลักปะดากีนะมันนิ่งหันละกัจจัลเลยบ่จ้านะใครโนบายนั่งตัวริตัวไม่มูมาซาดนิกละกะมาเรกะดตัดลีตาวระกะให้เลยใครโนบายนั่งอาศัยบุตรช่วยนายบิเสอุดรอบ่จ้านะใครดีบุตรช่วยนายบิโนบายใครดีเลยเกไอ้ขีนะว่าใครนะตรงนุก็บายอาศัยเลยดีวันนี้พิสิทธิ์มาสักอาศัยอันพัชรีสิดีนั่งยามกีระกะอาศัยเลยเรามาจลไม่มูไอ้ยสินุพิสิกะวาริงแฮกสระขี้เกบุตรช่วยนายบิดูนะมันมิดกันนามาจงถูกแล้วกันโนลักปัดดูดีไม่มูดีอามุกเห็นนักกีใครอดูบูบ่จ้าที่กระดิชุดตกตะไคอดูมมอนนกตัวน่ะบุตรช่วยนายบิดูดายิงแล้วกันเลยบ่จ้าดูบุตรช่วยนายบิดูกีมันนักตัดจังเสลกาวารีสาบะหุใครไม่มูดีบ่จ้านะอดูนักตัวบุตรดามีหุ่นกับสุดเลยไม่มูดูสมัยนั้นสมตัวกันเลยละดีมาสิบุตรช่วยนายบิสินะช่วยตัวน่ะอีตาวบ่จ้าสิเสียนคดีไม่มูดูง่ายกว่าเกิดตัวอีอดูก็ไม่มูนะเฮ้ยมวยไหลตินพัดตัวเสไตเรลปุ่งไพ่ตัวระกะพยายได้เนี่ยให้ระกะไม่มูดีมากีพอนกินไหลตุกับละกะก็ได้ไตเรลหุยให้นะกุฏิที่ใดอุจินนะสรามันิงดูดาไตเรลปัมบีอามาหัวระกะเลยรำมีอดูตะกี้มาสามาจ้าอามาเฮกละกะอามุกปุ่งไพ่ดูอามุกที่ใดมาข้าตะปักทาระกะปุ่งไพ่ดูสูพังเลยอดูบุลูริบดีก็ได้ดิกิอิสิงดูอมุกกุฏิที่ใดอิสิงดูสูพังเลยไม่มูกีขุดตะไปริบไตเรลปุ่งไพ่อันนี้ดูกะริกุมบปอชักอามานาปุ่นสิเลยอดูกะอิสิงเดลลบละกะบุตรช่วยนายบิกะบ่จ้ากันนะพัมลิบะมังกีมาคงอดูดาลักเลยไม่มูเนี่ยเฮกยอรปะกะไตเรลดูนะบ่จ้าดะกัลเลยอันนี้รักอหุมลักกัลละบะมาตุงดาบ่จ้าดูเกียนตาเรบ่จ้านะไม่มูไอ้กี่ตัวระเกใครโน่อคุยนี่บูงาใช้หลักมีนักได้เนี่ยอดูกะอีตัวนั้นมังกีมาคงสิดาบ่จ้าดีนักกันโดนทกละกะซุงยิงโลเดไม่มูนะนั่งกินนักกันเดลเลยดีบดูยิงว่าให้นะอิงกิตตัวเรบ่จ้าสูนักกันได้ยิงหลักปะดามากินนักกันเดลเลยดีบ่บุตรช่วยนายไปดูอูเร
mamit ka nama chongthoklaga phibam ama kaina leibadu bochana yenglaga woima haina lauri mana lawbaduda maimu dusu lawkhatli makoi ani du kanna lawnaraga bochana maimu chelo hairaga makoi ani du kanna chelai tungda but choinai biduna tanarai mamit ka da chongthoklaga makhong ka do sek sek tana tanarai ngai kho noi ani chen khino noi ani ngasiri aina soida chathoklani ngai kho hairaga but choinai biduna tanarai makoi ani su kanna chele makoi na chak chanaba mafam manakta tumuna tumliba manakta changlak makoi ani na tumliba tumabu haujore tomba tabro hogolo namu kai dorage tombadu mikap khangtok tholai aduga sodu chauna hola ai sibu siramida tombagi mama ibelaina kai dorage nangbo namangda kai urino nungthil sida mangak nage tawri tubo tombana mana mangda ukhiba mayamdu mama da loina tamle aduga tombagi mama ibelaina kaishu toroi icha sidi maku mangni khando u tombana amu makha tare ma moigi sora maning da but chunai bi thu e habudu thokpa jalo mama ibelaina hoi haidi hainabani moigi sora maningi wapal do yare se namai namito tatholu chalo humangak tangai re tomana hoi ma hairaga tombadu makoi gi maningda mamai taba tholaklame tomana mamai taraga nongkhalakpada moigi wapal du hek ure tomba wapal du da yenglaga manglaga leiringai du da tombagi lingjumda khut amana tap launa pai re tombadu khangpre khangi